ꯄꯨꯟꯁꯤꯒꯤ ꯃꯆꯠ ꯑꯁꯤꯗ ꯃꯄꯨ ꯃꯥꯅ ꯁꯦꯝꯂꯛꯂꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯅꯥꯏꯅ ꯊꯨꯡꯂꯤꯕ ꯉꯥꯛꯇꯅꯤ. ꯃꯇꯝ ꯑꯗꯣ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ. ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯊꯨꯡꯉꯛꯀꯅꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯐꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯅꯤ. ꯂꯥꯏ ꯗꯨꯛ ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯁꯝ ꯑꯆꯣꯠꯄ ꯑꯗꯣ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯑꯒ ꯇꯩꯊꯣꯛꯂꯝꯃꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯍꯥꯏꯐꯦꯠ ꯐꯥꯒꯠꯂꯒ ꯂꯥꯏ ꯗꯨꯛ ꯊꯥꯅꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯨꯝꯂꯤꯕ ꯌꯥꯏꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ. ꯅꯨꯄꯥ ꯑꯃꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯠꯅꯔꯨꯔꯗꯨꯅ ꯑꯅꯤꯃꯛ ꯃꯤꯠꯀ ꯃꯤꯆꯥꯅꯩ. ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯐꯦꯠ ꯇꯧꯔꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯏꯀꯥꯏꯔꯗꯨꯅ ꯄ꯭ꯔꯞ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯄꯣꯏ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ. ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯐꯦꯠ ꯇꯧꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯂꯥꯛꯇꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ. ꯎꯔꯦ ꯆꯟꯗꯣꯟ ꯃꯆꯨꯗ ꯃꯄꯥꯟ ꯍꯤꯒꯣꯛꯅ ꯃꯣꯏꯔꯥꯡ ꯐꯤꯖꯪ ꯆꯟꯕ ꯐꯅꯦꯛ ꯐꯤ ꯁꯨꯠ ꯇꯧꯗꯨꯅ ꯂꯩ ꯍꯦꯛꯂꯤꯕꯤ ꯅꯨꯄꯤꯗꯣ. ꯌꯥꯏꯊꯣꯏ ꯂꯦꯞꯂꯒ ꯅꯨꯄꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯐꯦꯠ ꯇꯧꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯄꯒ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯈꯨꯠꯅ ꯃꯤꯍꯨꯜ ꯃꯄꯥ ꯑꯗꯨꯗ ꯊꯝꯂꯒ ꯉꯥꯏꯍꯥꯛ ꯐꯥꯊꯖꯩ. ꯑꯗꯨꯒ ꯂꯥꯏ ꯗꯨꯛ ꯊꯥꯅꯕ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛꯇꯨ ꯄꯨꯔꯒ ꯇꯞꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯇꯨꯜꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯃꯒ ꯂꯩ ꯑꯃꯨꯛ ꯍꯦꯛꯎꯔꯤ. ꯂꯩꯗꯨ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯂꯥꯏꯒꯤ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯒ ꯇꯞꯅ ꯇꯨꯞꯀ ꯀꯦꯟꯗꯜꯒꯗꯣ ꯆꯨꯈꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯀꯣꯔꯧ ꯏꯄꯥꯅ ꯇꯁꯦꯡ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯔꯤ. ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯅꯣꯡꯌꯥꯏꯁꯨ ꯋꯥꯀꯤꯡ ꯍꯜꯂꯛꯇꯨꯅ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ. ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯧꯅ ꯂꯥꯏ ꯗꯨꯛ ꯊꯥꯔꯝꯕꯗꯨ ꯎꯕꯗ ꯅꯐꯦꯠ ꯇꯧꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯥꯏ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯪꯉꯛꯄꯗꯨꯗ ꯅꯣꯡꯌꯥꯏ ꯁꯨꯃꯥꯡꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯋꯥꯀꯤꯡ ꯍꯜꯂꯛꯄꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪ ꯍꯧꯔꯦ ꯃꯇꯥꯒꯨꯝ ꯍꯣꯕꯤ ꯆꯦꯟꯒꯦ ꯇꯧꯏ. ꯃꯗꯨ ꯎꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪ ꯑꯔꯣꯏ ꯃꯇꯥꯒꯨꯝ ꯍꯣꯕꯤ ꯆꯪꯒꯦ ꯇꯧꯏ. ꯏꯕꯦꯝꯃ ꯆꯥ ꯂꯣꯏꯔꯕꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯒꯤ ꯅꯣꯡꯌꯥꯏꯗ ꯌꯦꯡꯂꯒ ꯑꯍꯣꯏ ꯕꯕꯥ ꯄꯨꯊꯣꯛꯆꯔꯛꯑꯣꯔꯥ? ꯄꯨꯊꯣꯔꯛꯑꯣ. ꯅꯃꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯍꯧꯒꯠꯂꯛꯇ꯭ꯔꯤꯌꯦ ꯕꯕꯥ. ꯑꯣ ꯐꯔꯦ ꯆꯪꯉꯣ ꯆꯥꯗꯨ ꯄꯨꯊꯣꯔꯛꯑꯣ. ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯕꯛ ꯆꯪꯂꯛꯇꯨꯅ ꯆꯥ ꯍꯩꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯅꯣꯡꯌꯥꯏꯗ ꯄꯤꯔꯛꯏ. ꯕꯕꯥ ꯆꯥ. ꯅꯣꯡꯌꯥꯏ ꯈꯕꯔ ꯄꯥꯔꯝꯕꯗꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯂꯒ ꯀꯗꯥꯏ? ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯦꯝꯆꯥꯗꯣ ꯌꯥꯍꯧ ꯏꯊꯦꯡꯒꯩ ꯍꯧꯒꯠꯂꯛꯇꯨꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯥ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ. ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯕꯨ ꯎꯕꯗ ꯂꯛꯅꯕ ꯀꯩꯑꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯅꯃꯧ ꯂꯥꯛꯑꯦꯅ ꯌꯥꯍꯧꯒꯁꯦ ꯊꯦꯡꯕ ꯍꯧꯔꯦꯕ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯃꯥꯒꯤ ꯆꯥꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯁꯨ. ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕ? ꯍꯧꯒꯠꯂꯗꯤ ꯏꯄꯥꯅ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ. ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯜꯂꯞ ꯃꯦꯝꯆꯥꯗ ꯌꯦꯡꯂꯒ ꯅꯣꯡꯌꯥꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯝꯗꯨꯅ ꯍꯣꯏ ꯕꯕꯥ. ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ. ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯆꯪꯈ꯭ꯔꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯅꯣꯡꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯌꯥꯔꯤꯗ ꯈꯔ ꯌꯦꯡꯉꯗꯤ ꯅꯃꯧꯗꯣ ꯇꯨꯝꯁꯤꯟꯈ꯭ꯔꯅꯤ. ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯀꯅꯥꯒꯤ ꯏꯃꯧꯅꯣ ꯃꯈꯣꯏ ꯕꯕꯥ? ꯉꯁꯤ ꯅꯣꯡꯃꯒꯤꯅꯦ ꯑꯩꯒꯤ ꯗꯥꯎꯁꯦ ꯌꯥꯔꯔꯣꯏ. ꯌꯦꯡꯅꯤꯡꯗꯕ ꯃꯤꯁꯦ ꯍꯥꯟꯅ ꯑꯣꯛꯅꯔꯦꯕ. ꯑꯣꯟꯊꯣꯛꯅꯁꯨ ꯍꯛꯅ ꯌꯦꯛꯈ꯭ꯔꯕ ꯅꯨꯄꯤ ꯃꯥꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯦꯡꯊꯤꯕꯅꯣ? ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤꯔ? ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯅꯠꯇꯦ ꯍꯥꯏꯕꯒꯤꯔ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯄꯥꯝꯗ꯭ꯔꯤꯕ? ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯏꯍꯥꯛ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯒꯤ ꯌꯦꯡꯂꯝꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯕ ꯃꯇꯨꯡꯗ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯁꯝ ꯑꯆꯣꯠꯄ ꯑꯗꯨ ꯇꯩꯊꯣꯛꯏꯉꯩ ꯃꯤꯀꯨꯞꯇꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯥ ꯄꯨꯔꯒ ꯆꯪꯉꯛꯄꯗꯣ. ꯌꯥꯏꯊꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯉꯛꯏꯕꯗꯣ ꯑꯗꯨꯒ ꯆꯥꯟꯅꯔꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯏꯊꯣꯏꯕꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯈꯪꯂꯧ ꯂꯥꯎꯊꯣꯛꯂꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯈꯨꯝꯖꯤꯟꯈꯤ. ꯑꯗꯨꯒ ꯇꯞꯅ ꯇꯥꯝꯆꯥ ꯆꯥ. ꯌꯥꯏꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯀꯣꯛ ꯑꯗꯨ ꯇꯩꯊꯣꯛꯅ ꯊꯝꯃꯣ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨ ꯊꯝꯂꯒ ꯃꯊꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ. ꯃꯊꯟꯗ ꯂꯩꯕ ꯅꯠꯇꯦ ꯀꯥꯁꯦ ꯈꯪꯉꯤꯕꯅꯦꯕ. ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯅ ꯂꯦꯞꯂꯒ ꯂꯩ.
ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯆꯥ ꯑꯗꯨ ꯊꯝꯂꯒ ꯂꯩꯊꯣꯔꯛꯄꯗ ꯌꯥꯏꯊꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯌꯥꯏꯊꯣꯏ ꯈꯨꯠꯂꯩ ꯊꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯐꯥꯈꯤꯕꯗꯣ꯫ ꯐꯥꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯇꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯥꯈ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯏꯉꯛꯉꯛꯅ ꯌꯥꯏꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯌꯥꯏꯊꯣꯏ ꯁꯣꯜꯂꯤꯉꯩ ꯅꯨꯄꯤ ꯃꯥꯒꯤ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯈꯛꯁꯤꯗꯒꯤ ꯍꯦꯟꯅ ꯌꯦꯡꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯂꯩꯁꯤꯍꯦꯟꯕꯤ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯇꯨꯅ ꯌꯥꯏꯊꯣꯏꯅ ꯀꯣꯜꯂꯤꯕ ꯑꯗꯣ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯃꯥꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯌꯥꯏꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯀꯣꯜꯂꯤꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯒ ꯐꯖꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ? ꯂꯩꯁꯤꯍꯦꯟꯕꯤ ꯂꯨꯞꯊꯅ ꯂꯩꯔꯒ ꯇꯞꯅ ꯃꯥꯅ ꯃꯊꯧ ꯂꯩꯇꯈꯩ ꯃꯤꯒꯤ ꯃꯅꯤꯡꯁꯤꯗ ꯂꯩꯕꯤꯔꯝꯃꯒ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯊꯣꯏ ꯊꯣꯛꯈ꯭ꯔꯤꯕ ꯂꯩꯁꯤꯍꯦꯟꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ꯫ ꯂꯨꯋꯥꯡꯕ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯣ꯫ ꯐꯣꯟꯒꯤ ꯔꯤꯡꯇꯣꯜ ꯑꯗꯨꯗ ꯂꯨꯋꯥꯡꯕ ꯇꯨꯝꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯃꯈꯨꯠꯅ ꯐꯣꯟ ꯑꯗꯨ ꯂꯥꯝꯃꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯗ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯁꯨ ꯑꯅꯝꯀꯜ ꯑꯃꯒꯨꯝ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯨꯋꯥꯡꯕ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯥꯝꯂꯒ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣ ꯐꯥꯎ ꯍꯥꯏꯕ ꯅꯪꯗꯦ ꯐꯣꯟ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯂꯧꯊꯔꯤ꯫ ꯉꯔꯥꯡꯗꯤ ꯄꯨꯡꯈꯩ ꯊꯛꯑꯕꯅꯤꯅ ꯍꯧꯒꯠꯅꯤꯡꯉꯝꯃꯔꯣꯏꯅꯦ ꯍꯥ? ꯂꯨꯋꯥꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯣ ꯈꯪꯁꯤꯡ ꯁꯤꯡꯂꯒ ꯀꯩꯅꯣ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯁꯤꯗꯤ ꯃꯩ ꯅꯦꯠꯂꯨꯔꯕꯣ? ꯂꯤꯟꯊꯣꯏ ꯂꯨꯋꯥꯡꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯥꯅꯤꯡꯗꯦꯀꯣ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯉꯁꯥꯏꯈꯩ ꯍꯧꯒꯠꯂꯝꯗꯕꯅꯦ꯫ ꯏꯕꯦꯝꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯎꯏꯔꯝꯕ ꯃꯤꯠꯀꯁꯦ ꯄꯨꯡꯁꯤꯡ ꯁꯤꯡꯉꯤ꯫ ꯀꯩ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕꯅꯣ ꯁꯅꯥꯏꯕꯦꯝꯃ? ꯌꯥꯍꯧ ꯑꯗꯨꯝ ꯊꯦꯡꯉꯤꯗꯣ ꯀꯌꯥꯝ ꯍꯦꯟꯖꯤꯜꯂꯨꯔꯒꯦꯕ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯗ? ꯂꯨꯋꯥꯡꯕ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯔꯒ ꯀꯩꯁꯨ ꯌꯥꯝꯗꯦꯍꯦ ꯃꯤ ꯑꯩꯒꯤꯗꯗꯤ ꯑꯩꯁꯨ ꯊꯧꯋꯦ꯫ ꯌꯥꯔꯤꯕ ꯃꯁꯛ ꯐꯖꯕ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯀꯣꯜ ꯇꯧꯔꯛꯏꯗꯤ? ꯀꯩ ꯋꯥꯠꯂꯒꯦ? ꯏꯁ ꯁꯨꯝ ꯇꯧꯕꯤꯔꯛꯄꯩ ꯋꯥꯅꯦ ꯇꯧꯔꯛꯀꯅꯣ ꯍꯥꯏꯗꯤ ꯇꯧꯔꯛꯑꯣꯏꯅ꯫ ꯂꯨꯋꯥꯡꯕ ꯂꯤꯟꯊꯣꯏꯒꯤ ꯏꯁꯧ ꯃꯥꯟꯕ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯔꯦꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ꯫ ꯑꯗꯣ ꯏꯃꯥꯅ ꯅꯣꯏꯒꯤ ꯔꯥꯅꯤ ꯐꯤꯗꯣ ꯀꯩ ꯃꯆꯨ ꯂꯩꯌꯣ ꯍꯥꯏꯕꯅꯣꯅ ꯑꯝꯇ ꯍꯪꯉꯣ ꯍꯥꯏꯕꯅꯦ꯫ ꯑꯩ ꯅꯍꯥꯟꯈꯩ ꯀꯥꯎꯔꯦ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯖꯔꯦ ꯐꯖꯔꯦ ꯈꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦꯗ꯫ ꯍꯦ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯃꯆꯨꯒ ꯂꯩꯇ꯭ꯔꯣ ꯍꯥꯏꯕ? ꯀꯗꯥꯏꯗꯩ ꯑꯄꯥꯝꯕ ꯃꯆꯨꯅꯣ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯣ ꯈꯔ ꯂꯥꯏꯠ ꯑꯣꯏꯕꯗꯤ ꯄꯥꯝꯃꯤ ꯌꯥꯝ ꯌꯥꯛꯄꯗꯤ ꯇꯜꯂꯤ꯫ ꯀꯨꯆꯨꯅꯒ ꯈꯔ ꯉꯧꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯏꯁ ꯏꯇꯨꯕꯨ ꯀꯅꯥꯅ ꯉꯧꯗꯦ ꯍꯥꯏꯕ? ꯎꯔꯣꯛ ꯃꯥꯟꯕ ꯏꯇꯨꯁꯤꯕꯨ ꯀꯅꯥꯅ ꯉꯧꯗꯦ ꯍꯥꯏꯅꯣꯅꯦ? ꯌꯥꯔꯦ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯂꯛꯅꯔꯤꯅꯦꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯊꯝꯃꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯃꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯁꯤꯗꯤꯕ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏ ꯅꯤꯡꯕꯅꯤ ꯌꯥꯗꯦ ꯃꯥꯏ ꯃꯤꯍꯨꯜꯁꯦ ꯑꯗꯨꯝ ꯍꯟꯖꯤꯜꯂꯤ꯫ ꯋꯥꯁꯦ ꯍꯥꯏꯅ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ꯫ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯩꯁꯤꯍꯦꯟꯕꯤꯒ ꯂꯣꯏꯅꯅ ꯍꯣꯔꯦꯟ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯑꯆꯥ ꯑꯊꯛꯀꯟꯅ ꯁꯦꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯆꯥ ꯂꯣꯜꯂꯤꯕ ꯂꯩꯁꯤꯍꯦꯟꯕꯤꯗ ꯌꯦꯡꯂꯒ ꯏꯅꯝꯃ ꯇꯥꯝꯆꯥꯗ ꯃꯣꯃꯣ ꯂꯩꯍꯜꯂꯨꯁꯤꯔꯥ ꯍꯣꯔꯦꯟ ꯂꯩꯁꯥꯕꯤꯁꯤꯡꯒꯤ? ꯂꯩꯁꯤꯍꯦꯟꯕꯤ ꯊꯕꯛ ꯇꯧꯅ ꯈꯪꯗꯦ ꯑꯗꯣ ꯂꯩꯁꯥꯕꯤꯗꯤ ꯄꯥꯛꯅ ꯂꯥꯛꯑꯣꯏꯗ ꯂꯩꯁꯥꯕꯤ ꯌꯥꯝ ꯂꯩꯇꯕꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯤꯆꯤꯒ ꯈꯠꯂꯒ ꯑꯗꯨꯏꯁꯨ ꯂꯩꯍꯟꯁꯦ ꯑꯗꯣ ꯏꯅꯝꯃ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯇꯜꯂꯦ꯫ ꯑꯩ ꯇꯜꯂꯤꯗ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯇꯜꯂꯦ ꯃꯥꯏ ꯁꯞꯇ꯭ꯔ ꯃꯇꯥꯗꯨꯒ ꯑꯩ ꯇꯜꯂꯦꯕ ꯏꯅꯝꯃꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯦꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣꯁꯨ ꯈꯪꯗ ꯇꯜꯂꯦꯁꯨ ꯍꯥꯏꯉꯝꯗ ꯑꯗꯨꯝ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯂꯩ꯫ ꯏꯅꯝꯃ ꯑꯝꯇ ꯄ꯭ꯂꯤꯖ ꯑꯝꯇ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯅ ꯍꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯦꯝꯆꯥ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯛ ꯊꯦꯡꯅꯔꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯈꯪꯍꯧꯗꯦ ꯆꯨꯝꯅ ꯂꯩꯔꯝꯕ ꯄꯤꯁꯨꯝ ꯑꯗꯣ ꯈꯪꯁꯨꯛ ꯁꯨꯛꯈꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯦꯝꯆꯥꯕꯨ ꯎꯕꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯇꯨꯃꯤꯠ ꯃꯔꯨ ꯂꯨꯞꯊꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯦꯝꯆꯥ ꯄꯩꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯎꯞꯂꯤꯕ ꯏꯁꯄꯦꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯍꯥꯏꯐꯦꯠ
Mama thokhribadu yenglamlaga machinda tapna. Citracopter yengi oiramni. Laisian vitamin lepaga leibaduda nganthoina prabu changsilaga. Inama. Laisian bi manglambade nganthoina kaurakpaduda gya laktuna. Kaidorage. Laisian bi nganthoide yenglaga. Kaisa tawdise leiramuko. Ainai tamchada hairuge. Nganthoide harauna. Hainama. Laisian bi tapna chakhamaduda thoki. Asam chana chana wakhal kaya suni khaliba. Masu khangi. Memchana ma pamde haiba. Adu laibakta asumna tarumlo. Thoklo haina tamnamnabani khansira. Laisian bi makhoi kanda tamna changai. Aduga haifet akoibado yaithoi leibra haina haifet yangle. Ure. Balcony hi masi amada magi leto adu puthoktuna thabak tawribado uraduna. Tapna napa magi manakta sangsilaktuna tumina leplaga lei. Mana lepibado atai karigi sanate. Kamaina haigani khangdaduna tumina nakal adu leptuna yaithina tawribado munna yengduna lei. Yaithai magi maning oirap kanagumba ama leptuna leibado ubada tapna yengkhlei. Ure nupi mana tabung khangda phiji adu pairaga suru suru naiduna mamai lukthaduna lepibado ubada yaithai masa khangdana fetaraga kaidorage. Laisian bi nupa magi wahang aduda tapna yenglakduna ngathoina momo leibiyo hayobani. Yaithai napi magi koina ngamo matawaduda bisomdo khangjuk suksenki. Adabu onthokta mana tawribado adu tawna tapna dum haire. Fazna hairo tahodre. Laisian bi amuka sutapna momo leyoyi. Kaba Laisian bi sauningakduna hafe khondo kantakna. Ho momo leyoyi na pangabo tamcha ngasai hanjin hangise. Wai se hariga mamai leiduna sakhige tawi adabu yaithoina khulai thona napi magi khudang ado ta pharaga ngaikho. Laisian bi nupa mangonda hafe yenglaga amuk tahodraba. Yaithoi napi magi isau macha aduda nafet tawna. Kaiginoba nangna isa sukoyuse. Laisian bi kaina maruluk thaduna lei. Yaithoi napi mangonda ngihak munna yenglamlaga tapna magi karigi sto adu paikhatlaga prapa musangsilaga ataidi. Laisian bi nupa magi wahai aduda ingangak na phat yengkhalei. Yaithoi handa muksunoglei aduga tapna makhut aduna napi magi manaton aduda khatlamaga leram ai leirage. Wahai saharaga thokre. Laisian bi chatkriba magi nupa aduda munna yenglaga nafet tawna leptuna lehawi. Matamna sum haukhibana mangani sakau bosroi singkre. Ayugi pung tari taba matamdani. Laisian bi chakhumda cha hainaba thorang tawri. Matam aduda memcha chakhum aduda phat changaktuna akoibado haifei koile leiduna yenglamlaga isau lang duna thoki. Kadai dei bulawri noba. Isa se mang batare. Isu ta dabi lawai nupi ama hek loksiludana. Imunga se pungloi loirani. Wahai se haina mangkonda thole. Khabar paduna lairiba nongyai magi nupigi isaududa khabar de yenglama mityang ado memcha de yenglaga. Nang yakai de ena mayam data iro. Tani deko mama nongalakpaga. Memcha magi mapure bagi wahai duda sauningna phet lauramaga imungda changkhre. Laisian biso nongyagi chau puthoraktuna tapna pire. Baba cha leire. Thamo imunga de hawkraba. Mabo office loidro. Baba hawgal hawdri. Office padi chatkane haibani. Hawdo piyurone. Amuk thengadi hathu tawba nungaitine. Hai baba. Wahai se hairamaga Laisian bi imungdan sangaktuna yaithoi cha amaga loinana mathakta kakhale. Mana ka aduda changlakpadadi yaithoi phamungda hiplamtre. Matawdu Laisian bi do barumda haifet onzilaga tamcha yaithoi su barumgi thongdu hangdolaga makok asot padu taithokna kaidoroge. Laisian bi nupa magi phibamda ubada mamaido phatlei thokraga cha sida leiri. Wahai sa haina mamaido haifet leithori. Adabu yaithoina so yangapum pa charaduna Laisian bi kaina phatlei thokhi. Matawdu yaithoi makok tei tho amba tawelado thamlaga tapna nupi magi manakta changsilai. Laisian bi so matawado michi na haipe yenglakpada uraduna pakhana phatlei thoklaga nupa mangonda munna yengduna tapna maning hali. Yaithoi su nomi tawna sangsin balepte. Laisian bi so ipa pakhana maning han balepte.
Makhoi anigi mataudu ahuba kananadi nokningamgani. Laisyenbi maning asum hanbada khangaude. Magi maningda lairamba table adugi mapa yoraduna lepkhibado. Yaithoi asum asum changsilai. Lamhenba amagi matauni mana ngasi tawribase. Laisyenbi khangaude mamito khanguyu isinki. Yaithoi nubi magi tanarabi maithong aduda amamamta oina munna yengli. Aduga tapna changsilaktuna nupi magi laibakta nupa magi lamhelaba chimbaladuna khangtheng thengli. Mataw aduda laisyenbi khangauda mihulgi khongjalado yakhali. Yaithoi amuk chimbaladu tapna lokthokduna chumna lebli. Laisyenbi nupa mangonda lurakna ikaini yengli. Mataw aduda yaithoi nafetawna kaidawdui maluinoba. Laisyenbi ikaina yaithoibu phat inthok rumadagi thongsin panda yoraduna haifet amu yengli. Yaithoi nafetawna dumak leptuna leirambado ubada amu ikaina prap makhada senthaki. Adabu khangaude laisyenbi khanglawlawri. Ima! Luwangba amadi linthoigi luhongbaso kuiraktraduna luwangba hoigi yumkai semjanaba kanna silangi. Lekagi angang amana da luwangba itaimado masak phajabro. Hera ibungo nayamana lobu nupibu thiye haibro. Hoida iyambagi hingsaba manba sakta maduda yaraiba nupiduni se aini yengningi se ho luhongbu namita loi udaw leirei. Photo amta yaudro da luwangba amta yengidana. Is kadaidi hauji yenghanbaga yadri luhong namita yengo haujiti no yade. Wari mayam ama sana makhoi masendo pula amukso wa nokli. Sana cha putholaga kari wari no ne nakhoina thawai dana noknariba singdubo. Imabo yam nungaiba wari ni taningbro. Hairo ima buksu khar nokise. Wahai sarada cha tre do thamaga tamna phamthale. Thabak toriba angangsing adugi maraktagi amana sanada wasalaga ho aikhoi da luwangbugi temado masak phajabra thibra hangnarambane. Is adugi oire noini yamna nokli sidi. Ima aikhoi chakloidribo chak lamabo noibo nateda angang khaising asidi hinjang khara ahawba ma bijasira tawbani. Oh laibiro hinjang thongdribani. Imadi ngarangi nga atawbaduga charage. Angang amna luwangbagi wahai aduda hais da luwangba ngasi se kai numino. Ho ningthokabane wahai se haraga angang amada wasalaga laonawa salairusi. Luwangba magi gari do inthoklaga thawdukuna chakre. Memcha ngasa yaithoi na chaba matamda chaningdri haiduna chak chahaudraga yomgi nupa sing thabak chatnakraba matung laisyenbina chakhomda thabak kana loisilingai prabab sangaktuna dining chair amada makhol thokna phamthari. Laisyenbi thabak tawbo oibana memchana changai badu uramde aduna mana tawriba adu tawduna adamakle. Adabu memsa haifet laisyenbida yenglamnaga ngangba hori. Ahal ama chak chadri haibse khangdraba marine. Memsagi wahaiduda laisyenbi khangpre khangna maningda onthore. Mana onthorakpada memsa bisum isuksukna phamduna leirambado ubada masadu pakhale. Adabu amuksu tapna phatharaga ima chak puthokjaro haibra. Aini sida phamise nang yengba laine na khalurabo ha chak to sasa puthoro ai kuinaga lainingde daw thum yaroi. Laisyenbi tawramiba thabakto phathamaga makhut hamdoklaga memsagi thiduna thamliba chak sarukto puthokduna dining table aduda tapna thamai. Adu glass ama lauduna jak adudai ising tapna hainaba sem sare. Memsa sak tu he ubaga haife sugalaga kari saksa ithakni gi sidi karamba lamdagi lakpa mino se mayek sengna dumakta ida. Wai se haina sak to khara kotharaga henjang adu haiduna totpa horaga chak sakhom ama chaba hawi. Adabu koi haude chak chak hebago thore. Kari henjang no sibo laisyenbi ising pina tamna ima sogri ne. Memsa laisyenbida mamito khane yenglaga tamna hawale. Aduga khangaude henjang ado laisyenbi kokthakta haisilaktuna siguma henjang sidine nakhoi gi alla wai thawai da chabagi wani soisida dine chade. Wai se hairamaga makhut hamdoklaga sauna thokre. Laisyenbi karisu haijaba ngamda domina matom leptuna kanana su khambina balaita mathanda kapjari. Mane aidi lairabi aina nangi ina khunba yamsida mapu hoibadi karam la yani min ai oiba natana
ꯇꯥꯔꯛꯏꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯄꯗꯧꯗ ꯃꯇꯣꯝꯇ ꯀꯅꯥꯁꯨ ꯊꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯄꯦꯟꯅ ꯀꯞꯂꯤ꯫ ꯄꯥꯔꯤꯇꯣꯟ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯥꯜꯂꯨꯔꯦ ꯈꯪꯉꯛꯄꯗꯒꯤ ꯃꯇꯣꯝꯇ ꯋꯥꯔꯧꯖꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯗꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ꯫ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯌꯥꯝ ꯁꯣꯏꯔꯕ꯭ꯔꯅꯦ? ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯍꯟꯕꯤꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯁꯨ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯁꯤꯍꯟꯕꯤ, ꯙꯥ ꯄꯥꯔꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯁꯛ ꯑꯁꯦ ꯎꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯇꯞꯅ ꯑꯃꯨꯛ ꯁꯣꯐꯥꯗꯨꯗ ꯉꯥꯊꯗꯨꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯙꯥ ꯄꯥꯔꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯄꯥꯔꯤꯇꯣꯟ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯞꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯣ ꯑꯩꯗꯤ ꯊꯦꯡꯈ꯭ꯔꯦꯅ ꯆꯤꯜꯂꯛꯏꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨ ꯇꯞꯅ ꯐꯥꯊꯖꯩ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥꯅꯕ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯁꯤꯗ꯫ ꯂꯩꯁꯦꯟꯕꯤ ꯅꯣꯛꯂꯒ ꯁꯨꯝ ꯂꯥꯎ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯇꯣꯟ ꯇꯞꯅ ꯆꯀꯠꯄ ꯍꯧꯏ꯫ ꯂꯩꯁꯦꯟꯕꯤꯁꯨ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯙꯥ ꯄꯥꯔꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏꯁꯤꯀꯣ? ꯑꯩ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯕ꯫ ꯄꯥꯔꯤꯇꯣꯟ ꯅꯨꯄꯤ ꯃꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯩ꯫ ꯐ꯭ꯂꯥꯁꯕꯦꯛ ꯏꯟ꯫ ꯄꯥꯔꯤꯇꯣꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯠ ꯑꯗꯣ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯈꯪꯍꯧꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯍꯧꯔꯛꯏ꯫ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ ꯂꯥꯜꯂꯨꯔꯕ ꯊꯃꯣꯏ ꯃꯥꯕꯨ ꯄꯨꯗꯨꯅ ꯃꯥꯗꯣ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯅꯨꯄꯥ ꯃꯥꯗꯣ ꯅꯨꯄꯥ ꯅꯠꯇꯒꯨꯝ